ꯐꯥꯎꯕ ꯆꯨꯖꯥꯛ ꯃꯌꯥꯝꯁꯦ ꯁꯣꯝꯖꯤꯠ ꯄꯣꯡ ꯍꯋꯥꯏ ꯀꯪꯈ꯭ꯔꯦ ꯏꯪꯈꯣꯜ ꯁꯣꯝꯗꯁꯨ ꯂꯩꯔꯤ ꯇꯨ ꯆꯨꯖꯥꯛ ꯃꯌꯥꯝꯁꯦ ꯁꯤꯗꯤ ꯆꯥꯅꯤꯡꯕ꯭ꯔꯥ ꯈꯪꯈ ꯐꯖꯅ ꯄꯥꯜꯂꯤ ꯁꯤ ꯍꯩꯁꯤꯁꯨ ꯁꯣꯝꯗꯁꯨ ꯏꯪꯈꯣꯜ ꯂꯩꯔꯤ ꯆꯨꯖꯥꯛ ꯃꯌꯥꯝꯁꯨ ꯂꯩꯌꯦ ꯆꯤꯡꯒꯤ ꯐꯧ ꯑꯍꯥꯎꯕ ꯑꯃꯁꯨ ꯑꯩꯅ ꯍꯨꯟꯖꯕꯅꯤ ꯇꯨ ꯁꯤꯅ ꯑꯩꯅ ꯑꯍꯥꯟꯕ ꯊꯥꯕ ꯆꯝꯄ꯭ꯔꯥ ꯈꯨꯠꯄꯥꯟꯅꯤ ꯁꯤ ꯐꯖꯅ ꯄꯥꯜꯂꯦ ꯆꯨꯖꯥꯛꯁꯦ ꯋꯥꯡꯉꯦꯍꯦ ꯀꯐꯣꯏꯁꯦ ꯑꯍꯥꯟꯕ ꯄꯥꯟꯕ ꯀꯐꯣꯏꯅꯤ ꯁꯤ ꯄꯥꯟꯕꯤꯁꯨ ꯃꯆꯥꯅꯤ ꯁꯤ ꯑꯗꯨꯒ ꯁꯤ ꯂꯩꯔꯦ ꯐꯖꯅ ꯆꯥꯎꯋꯦ ꯃꯁꯤ ꯚꯤꯗꯤꯑꯣꯗ ꯈꯛꯇ ꯅꯠꯇꯦ ꯌꯥꯝꯅ ꯆꯥꯎꯕꯅꯤ ꯌꯣꯡꯆꯥꯛ ꯄꯥꯟꯕꯤ ꯃꯪꯒ꯭ꯔꯥꯅꯤ ꯌꯥꯝꯅ ꯍꯥꯎꯕ ꯃꯪꯒ꯭ꯔꯥ ꯅꯍꯥꯟ ꯑꯦꯄ꯭ꯔꯤꯜꯗ ꯊꯥꯕ ꯂꯐꯨ ꯁꯤꯅ ꯀꯤꯍꯣꯝ ꯍꯋꯥꯏꯁꯦ ꯑꯁꯣꯝꯗꯁꯨ ꯊꯥꯔꯤ ꯁꯤꯅ ꯁꯤꯡ ꯂꯣꯏꯅ ꯁꯨꯅ ꯊꯥꯕꯅꯦ ꯑꯩꯒꯤ ꯏꯪꯈꯣꯜꯁꯦ ꯃꯈꯜ ꯁꯨꯅ ꯁꯣꯝꯗꯅ ꯂꯐꯨ ꯂꯩꯔꯦ ꯄꯥꯟ ꯂꯩꯔꯦ ꯁꯣꯝꯗꯅ ꯁꯤꯡ ꯁꯤꯅ ꯍꯋꯥꯏ ꯊꯕꯤꯁꯦ ꯄꯥꯟꯕ ꯍꯧꯔꯦ ꯇꯨ ꯁꯦꯕꯣꯠꯅꯤ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯍꯩ ꯊꯨꯝꯁꯨ ꯊꯨꯝꯕꯅꯤ ꯁꯤ ꯄꯥꯟꯕꯤꯁꯦ ꯅꯥꯒꯥꯂꯦꯟꯗꯒꯤ ꯄꯨꯔꯛꯄꯅꯤ ꯁꯤ ꯎꯁ ꯁꯧꯒ꯭ꯔꯤꯗꯤ ꯐꯖꯩꯍꯦ ꯁꯤ ꯐꯥꯎꯕꯁꯤ ꯁꯧꯒ꯭ꯔꯤꯅꯤ ꯁꯤ ꯂꯣꯏꯅ ꯊꯥꯕꯅꯤ ꯁꯣꯝꯖꯤꯠꯅꯤ ꯁꯤ ꯇꯨ ꯑꯩꯒꯤ ꯌꯨꯝ ꯁꯤ ꯂꯐꯣꯏꯁꯨ ꯁꯤꯒꯤ ꯃꯅꯥꯁꯤ ꯌꯥꯝ ꯍꯥꯎꯋꯦ ꯀꯥꯂꯦꯟ ꯊꯥꯗ ꯆꯥꯒꯗꯧꯕꯅꯤ ꯁꯤꯅ ꯁꯤ ꯑꯩꯒꯤ ꯌꯨꯝꯁꯦ ꯃꯈꯜ ꯁꯨꯅ ꯁꯨꯅ ꯂꯩꯕꯅꯤ ꯆꯨꯁꯨ ꯂꯩꯔꯦ ꯁꯣꯝꯗꯅ ꯏꯁꯀ꯭ꯋꯥꯁ ꯄꯥꯟꯕꯤ ꯁꯤ ꯏꯪꯈꯣꯜꯁꯦ ꯐꯥꯎꯕ ꯂꯩꯔꯦ ꯁꯤ ꯁꯣꯝꯗꯁꯨ ꯏꯪꯈꯣꯜ ꯂꯩꯔꯤ ꯁꯤ ꯂꯤꯆꯤ ꯄꯥꯟꯕꯤ ꯍꯩꯔꯨꯕꯣꯛ ꯄꯥꯟꯕꯤ ꯁꯣꯝꯗ ꯆꯠꯁꯤ ꯄꯣꯡ ꯍꯋꯥꯏ ꯊꯕꯤ ꯄꯥꯟꯕ ꯍꯧꯔꯦ ꯁꯣꯝꯗꯅ ꯍꯩꯔꯣꯛ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ